Arambai News Guwahati da Mitelongi Pau Tawiriba Singbu Yan Hanu Muktada Chingangbam Suzitra Ranina Kurumjari. Hauzik Pungpam Sifa Bugioina Maruiba Samlapa Pau Kara Luminarase. Asamdagi scientist Chayan Dattana Chandrayaan 3 gi launch control lit Togodori. Panbayai Chayan Datta Department of Electronics and Communication Engineering Tezpur University gi alumnus ne. UR Rao Satellite Center, Department of Space ta Scientist Engineer G oina mahak hauzik thabak tawribane. India gi thada thagadoriba ahum suba mission third lunar mission Chandrayaan 3 ISRO na Satish Dhawan Space Center Sri Harikota gi launch vehicle Mark 3 dagi hayeng July 13 da launch tawgadoribane. Haukiba May ahumdagi holduna Manipur thokliba kangluki irang asina Manipur da mama mapachak kainaba machin manau setna khainaba amadi mara leijadraba mayumakai leijadraba miyoi kayana awaba ngasi sodumak mayoknari asumna Manipur gi kakching khunau amadi sugnu dagi laktuna hauzik Assam gi Golaghat district Numligar da nupi amadi pikliba angang kaya yauna Jangjafam logduna lariba mitei mapanda makogi awabada khakjitang oirabasu mateng pangjabagi ihan hanba khongthang oina wi di meiteina lupalising manga makogi account ta khusinnakrabagi matung makoina tangdu leitana leinanabagi jangjafam logduna lariba mafamda chana thaknaba cheng hawai amadi thau thumna chingba khara Lubasigi Maikidagi President Takilambam Viramani, Secretary Joy Moirang Themba, Amadi, Treasurer Mainam Joy the Luchingba Mui, Taragi Timamana Chatuna, Haktengana, Unakibagaloidana, Hariba Potlam Singasi, Kusinaki. Amadi, Makoi, Tangdulaitana Lainabagi Mapam Ama, Atuba the Silagani, Habagi, Tazabasu, Piramki, Haina, Publicity Secretary RK Magazine Thadorok Pachirol, Amana, Kangalakle. Ningthem Khun Ibudo Pakhangba Community Hall da Ningthem Khul Kangali Loitam Laikai Ima Iben Singi Mipam Ama Moitapi Devi na Mipam Apoiduna Ngarang Pamkre. Mipam Asina Yetna Bayaudana Ningthem Khun Kangali Loitong Laikai May Apun Bamira Pai Bilup Haina Ming Thonba Member Kuntrama Panasaba Committee Amasu Same K. Executive Body ki Thobu Basingdi Y Inaubi President Vice President Oina Chandralekha Nirupama Amadi Preman General Secretary Oina K Jayanti Joint Secretary Oina RK Premila Amadi Rani Bala Devi Treasurer Oina S Kalpana Amadi Information and Publicity Secretary Oina Bina Galoinana Member Kuntrasu Khanki Advisor Oina L Vidya Mohan L Bir Mohan Jiten Kaboklei RK Nandarani Moitapi Prabha Devi Amadi Ngangbibu Khanki Mifamasida Presidium Member Oina K Aruna Devi President Mirapaibi Coordination Committee L Vidya Mohan VP Sribar GP Gitu Sakuntala Prabha Amadi N Birmohanna Thoromapu Oidna Athoiba Mitungsing Oike Handa kharani asida social media gi khuthangda photo amadi voice recording khara viral oiraktuna Rural Educational Development Institute Ready gi status hanthanaba amadi secretary oriba Seram Herazit gi mingchat thianaba hotnarakpabu institute asina yamnamak thamoi shokna nungaitaba phongdorakle Haukiba May Tara Amadi Taramathoida Nomagi Changdraba Yadraba Potlam Kyamarum Lanjinaraktuna Kasa District ki Marcolin Fuller Tolgi Union High School da Changdafam Loduna Lariba Kuki Amadi Mar Loyana Mizoram Dagi Lakiba Mite Ichilinau Singda Humanitarian Aid International New Delhi Amadi Needs Namateng Pangbilaktuna Redina Relief Camp Singda Nomagi Changdraba Yadraba Potlam Sing Yentok Chaki Hariba Potlam Sing Yentok Basi Humanitarian Ground the Yenglaga Ready Namating Pangzakibani, Masida Kasar Assam the Lariba Oza Sing Natraga Kanagumba, Amatadagi, Selgi Mating, Lokiba Laite, Loinana, Lanjinarakpa, Nupi, Angang, Ahal, Maralajadraba Micham Singda, Mating Pang with the Karisho Akaiva Laite, Hirakli. Maramaduna, Redina Tadorakliba voice Asida Manipuri Kanba Loop Makalka Mari Amatalainade, Kanagumbana, Asengba, Achumba Kangbining Lavade, Redigi office the Lakpio so, Hirakli. Hauzik Manipur ki pauda.
Ngarang ayuk Moreda posting thaduna leiba mitei macha commando personnel anina civil dress ta khulai yaudana More bazar da ensang na pi leiba thorakpada khulai paiba kuki militant singna kidnap tongnaba hotnarakhi hairi. More gate number 1 gi Tamil Masjid ki mamangda kuki militant singna auto rickshaw ani sizinaduna nakal animaktagi khanghaudana thaujilaklaga kidnap tawduna punanaba hotnarakhibani. Maduda commando personnel amadi auto da tongkadauki yamnamak hai singna khulai thuna commando complex tamna chelakhi kuki militant singi maikhi digi nomai round ani kapsilakhi adubu laibak phabadagi pan khidi hairi asumna mitei commando ani asi kidnap tawramgadabadagi samnada hinghauki commando ani mak tusinbadagi asogapan kharadi nangki amana bullu kawi aduga amana Robinson kawi makhoi animak Imphal West gidi More police station ki personnel sing thorak tuna kuki militant sing adubu phananaba koithi thibada Indo Myanmar border rom da chenchin ki hairi thawong asi khangnarakpadagi More da leiba some rifles BSF amadi CRPF ki kangbuna police amadi commando kangbu camp tagi mapal thokhandana ngak senduna thamkhre loinana combing operation chathabasu haukhre Masini hogzik More da oiriba phibam micham di lairadana uniform da leiriba commando sing phawba khudong thiningai habadu oirakle Pathoi police station ki manung channa kuki khul ahumga thangnana leiba mitei khul sangai thel ngak senana ba semgat ki ba bunker sing handak manipur lengang na thugai ki ba dugi matungdagi khunja sing mi paiba poknaduna tumba chaba amata khangnajre hairi punna miyoi chatrirang khairom tamak leiba sangai thel mitei khul asigi maning thangbada kogen phaibung amadi bongjang hariba kuki khul ahumasi leire handak tasu kogen khul asida nongmai kapnabagi thokdok thokhibaga loinana mishi mina kyasu yawkhribani kuki militant sing chathoksin tawbagi pawsu leiba maramna mitei khul ngak senanabagi saramba bunker sing lokthokiba sina ngak senbada yamnama khudong chadre hairi leingak na chingi lamda saba bunker sing hana sidoktana tampakta sariba bunker sing hana sidokpasi achumba thorang natte hanasu miyamna wakalakli hauzik atopa pawsingda Association of Meteis in the Americas Amana Sinduna Hokiba July Mapan, California gi San Francisco Ambadi June Kunmangadana, Texas ki Austin da Santi gi Kongchachaladuna, Manipura Togliba Kangluki Irangasigi Matangda, Malem gi Miyam da Kangan Kibaga Loinana, Manipur gi Irangasi Loishinaba Amadi Nungshi Chanana, Amukhana Hingminanabagi Davi Tokre. Khongchadada irang asi khudakta lephanaba amadi irang asi namaram oiraga lanjenari ba miyoising nongna khunda laita hanaba amadi mausagi punsida hanjilhanaba hotnabada mateng pangbinabasu miyamda haizaki Santigi khongchadasida America da leriba Manipuri nupi singna nat ki oiba achamba fizol setuna in the violence save Manipur national security matters protect the integrity of Manipur ho ima Manipur nangumbi leite ima amadi disarm for peace haina thaba placard sing paiduna kholau kyasu lauki Mitei miyamgi khongchada sida mafam aduda leriba miyamda Manipur gi hausigoriba tangdu leitadaba phiyam asigi matangda marik chumna khanghanki America gi maming lerba mafam sing have the San Francisco gi City Hall Golden Gate Bridge of the Austin gi Texas Capitol building mamangda chatkiba santi gi khongchada sina Manipur da thokliba irang asigi matangda leibaga sigi miyamgi meeting chingshinki Amagi Maikidigi Mitei Singidamak Amatoibagi Kolau Ama Civil Society Organization Sing Amadi Lanai Lukiana Lauminaba Matou Tai Hairaki. Myanmarom-dagi Ain Kaina Kusukulai Kya Pusilak Libasi Thingba Kulai Paiba Militant Sing Kulai Thadokhanba Lomi Singbu Low Uhanba Amadi Nomagi Chara Taliba Myoy Sing Sunomba Yahanba Loinana Relief Camp Teleriba Mahiroi Sing Mahima Sing Makha Tamta Hanaba Akanaba Thorang Sing Lokhatnabasu appeal taurakle European Parliament Manipur violence ki matang da debate taunagadore counter taunanabagidamak Modi lengakna law firm su deploy taukhre Prime Minister Narendra Modi da maki France khongchadasigi hek mangoinana ngarang July 12 gi athengbada Manipur da thogliba ethnic violence asigi matang da Stretch Vakta Hauzik Chathariba plenary session asigi manung channa European Parliament na nainagadori bane
Prime Minister Narendra Modi da ngakningai oina chithing piribasina Parliament ta nainagadoriba sigi numit nini matung habadi lagliba July 13 France ki Bastille Day celebration da guest of honor oina Prime Minister Narendra Modi saruk yagadoribani. Debates on cases of breaches of human rights, democracy and rule of law gi makada numidadugi athengbagi tangkhai amadi Manipur gi issue asigi matangda khananainagadoribani. Asumna numit humdrani sujilaklaba Manipur gi nomagi leptana mishimina thokliba tamthirba kanglupki iranga sigi matangda India da wa machet amatta fawa ngangdana tuminna leithoktuna leirakhiba Prime Minister Narendra Modi Paris tadi makna thungli dringagi Nomanini mamangdana issue asigi matangda Paris ki Parliament ta nainagadori Paris ki miyamgi manakong yogadori. Adubu Prime Minister Narendra Modi lakani amadi masina mangonda chaithing pigani habasi khangna karimata mahakpu mawa logdaba makai maki lengakna human rights amadi democracy khongoinabagi warina Paris Parliament nilhangadori. Panbayai resolution amagidamak motion ama parliamentary group tarukna EU Parliament ta thangatkre. Hariba group tarugasina India lengaki mathakta landaraduna human rights Khongoinei amadi fundamental freedom hanthale haina maral kya sirakli. Angakpani kaiki chelaga som oknei habadu Prime Minister Narendra Modi da thokadori. Barcelona na chahi 19 suraba Brazilian footballer Victor Roque ka khuyek thanakre. FC Barcelona amadi Club Atletico Paranansna Victor Roque hariga hena khangnaba football sanaroi Victor Hugo Roque Pereiragi matam kuina muknaduna leiraklaba transfer gi matangda yanaba ngarang purakre. Sanaroi asina inglisingani kunmari kunmanga season gi oina club asida join tawraba yana leiri. Loinana inglisingani kuntra mathoi season fawbagi oina million Chonga euros ta contract asi khuyek thanaragani. Chahi 19 ta ngariba Victor Roque na league yankhai hena sanakre hairi. Aroiba danga sigi tentakpa maroiba pau khara. Asamda nongkana churiba sigi marakta ngarang Subansri Turel Mayaida passenger sing puba hi ama panduna laikre. Nonglai nungshitna humduna pukhibadagi hi asi Turel Mayaida phanakuina panduna laikibadagi passenger sing mipaina ki. Assam Cabinet na Chabagan area da piba midday meal singda angang khudimakta chayol amada yerum ahum pijaragani klauthokre. Manipur gi MLA singna lebagasi Home Minister Amit Shah da state asida hingsa thokkibagi matung santi amasung mahusagi phibamda hanjilhannaba taksinkre. Manipur da hokiba me ahum dagi horakiba kanglup ani gi marakta singsep tharaga amaga thajana handaba amadi nungsina handaba Habadu Oyhele Haina Manipur Revolutionary Army MRA gi Chief of Army Koro Hanba Kuman gi Cherol Amana Pongdorakli. Imphal East District ki Lamlai Police Station na Konba Lamlai gi Lawpham Kharadi security personnel sing na ngak senduna hokiba July 10 dagi law lingbagi thabak paikhatpa hokre. Riot sing na Manipur Commando gi uniform lan na sizinabagi damak Manipur Police na rioters singda akanba warning issue tawrakre. Chin Kuki Mizo amadi Jomi ethnicity gi members sing yauna Aizol da leriba group amana ngarang July 12 da chatkiba rally asida Manipur gi CM N Biren amadi Prime Minister Narendra Modi gi mitam sing mai thaki amadi separate administration bu mapung phana saugatki. Arunachal Pradesh da operational helipad kunmanga sure haina CM Pema Khandu nangarang phongdorakhi. Yamnamak tuzungningai oina Tripura Sundari Mandir gi Pukhri da mimakok ama tauduna leiramle. Tripura lengakna private schools sing na loriba phi amadi donation gi matang da regulation ama semnanaba khanaba haure haina CM Dr. Manik Saha nangarang phongdokhi. Meghalaya gi Minister Amparin Lindo da Miyoi amana attack tawramle aduga yumda nungsu langsilamki. State Disaster Response Fund SDRF ki damak state lengak sing dangarang lupa crore lising taret ka chonga kuntrani thoi center na release tawkre. Masida Manipur gi lupa
crore 19.9 sino kaitharakli. GST rate ta chada 12 hanthakibadagi cinema hall singda popcorn amadi kolagi mamal hantharaklagani. Thailand pangthokadariba Asian Athletics Championship ki official mascot Hanumanna oigadori. Amadi India da chita masing hengat hanabagi pandamda South Africa dagi handakta purakhiba chita amagasu Madhya Pradesh ki Kunur National Park ta laikhitre panba yai Englishingani kuni thoigi September 13 tagi horaga Namibia amadi South Africa dagi punna chita kun India da purakhibani chahi asigi March thadagi horaga park asida handakta laikhidaba Tejas ki mamangda chita ahum amadi macha ahum amasu laikhidrabani. Ngasigi oinadi Arambai News Guwahati da Mitelongi pau samdokjaba matangsa loisinjaba loinana tabiribasingbo amukasu hanna khurumjari.